ꯌꯥꯔꯦ सिक्योरिटी चलो 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 시대 영어세 어이 시대 아이코 와브라 시해 빠져 와브라 와디야 चलो 어디 좀 잘라지 미크보 무방나 ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯣꯏꯅ ꯄꯨꯖꯔꯤ ꯑꯩꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯦꯟꯖꯥꯡꯅꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯕꯣꯔꯥꯅꯦ ꯃꯍꯤ ꯂꯩꯔꯦ ꯆꯝꯐꯨꯠꯅꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ 시디 मही नमलगन अई अहमद जादे जी सुमाइन अईना पामजब मोंगदे पाइबदि यारोय अदुजु मही नम पामजबगदि इंटरेस्ट थरोइजिनिंगा भी वाला बहुत मई जो पीने जी मोरोक तम तम तक
khá là đấy
ꯆꯥꯛ ꯈꯔ ꯂꯧꯗꯅ ꯊꯕꯛ ꯇꯧꯒꯦ ꯆꯥꯛꯀ ꯄꯨꯔꯛꯑꯦ ꯁꯤꯅ ꯑꯩꯒꯤ ꯄꯥꯝꯖꯕꯤ ꯃꯑꯣꯡꯗ ꯆꯥꯊꯔꯛꯑꯒꯦ ꯑꯗꯨꯗꯤ ꯆꯥꯕꯗ ꯂꯣꯏꯕ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ